Peace ki paujin puduna wari sabe lakpa nate khoi mahum da amkan nauna chai na chak thun lakpa ni mayam pumno pu masam thoi da maitai na ikok non na khurum jari ngasi ju wafam amakak thamoi da phaurakpa kai makhar urubadagi thamoi da phaurakpa wafam amatang yang wafam da paudam jage thamoi wafam khara thamjage tarik kuntha mathoi ha nipan 2026 ta Chuchanpur dagi Jomi Lukki koigi leadersing Jomi Lukki taratruki leadersing makoi taratru na saba miyoi khara chief minister gi Bangloda chief minister gi secretary ta Shanti gi paujen puduna peace ki paujen puduna amatta oibagi nungsi sanana hingminasi haibagi paujen puduna chief minister ga unadana wari sakare haiba tajabada aigi thamoida adagi matik harauba nungaiba pokchai adumusum awang thakta khwaidi awang thakta chap chaba ikai khumna badu uchari koti parnam unified jow organization UZO Jomi Chief Association ZCA Jomi Council ZC haiba organization kaya galoina akoigi thangon ACG laikhidraba MLA gi machanupa Bungchandin Baite su yauraki hairiba mioi tara marina saba group asiga chief minister gi Bangloda secretary ta yamna chikna Manipur gi hujik oriba lan gi matangda shanti gi wari amadi peace amat oiba nungsi chanana himinanaba yasenanaba laiminanaba gi wari watai yamna kupna yamna nungsi chanana sana khi haibisi tabada thamoida nikna khaina penjaba habida thamoida paujaki adubu sari wari asina akhoi Manipur da shanti purakpa oirasanu wari ase magdagi hariba date 31 asidagi nungsi chanaba amatta oiba pukchen kojen tinaba hanagi tangdu ta leiba Manipur gi shanti ado purakpa oirasanu haina amuka jhanna ai koti panam khurumjari yengsi makhoina nungsi bagi wari saro matungda yana bagi saro matungda makhoina memorandum ama hoigi Manipur gi mingo ina panjarabada Manipur gi chief minister Yangkung Khemchanda memorandum adu pisinki makhoina chief minister peramba memorandum da multi utility hall ama Langkada sabiyu haina wafam na singba yauri makhoi masa mangsu makhada hairi besi ayam tabiyu Langkada multi utility hall ama sabiyu haina wafam chita wahaisi magada aigi thamoida karimbo wafam amaka We came from Lamka this morning to meet Honorable CM regarding the ongoing development makogi separate administration gi manung de yoriba Lamka haiba mafam dudani makoina multi utility hall ama sabiu haibasi Lamka dani Manipur gi nungsiba gi paujen pudun laiba Jomi leader makoi group tara marigi leadership gi machin duda Chuchanpur haiba waise hayuati makoina sabiu haiba honji Lamka dani makoi gi Lamka da adubu makoina akoi gi maitai sing na taramba yum kai bhumdu bulldozer tawduna plan chak manana yang ghai grabani hairiba mafam duda mangkheba yum sing gi mafam sing yum sing ado nauna sabiduna mafam duda gi chen kheba maitai sing adubu amuk nauna khunda leita hanji haiba wahai ji oirama targadi is nungsi chanaba amatta oina hani phim da nungsi ji haibagi chief minister da sabla go wari do poendo okay akoi kujim thamoida pen gedabani penamdani adu makoina hairibadi no madunati makoi separate emission gi manung de yauriba Lamka hairiba lamduda lampaktuda multi utility hall ama saji haina chief minister da yamna phajana memorandum ama pisanduna nungsi janaba peace go wari saki enga gi thamoina peace ki paujen puduna wari sabla lakpanate khoi mahumda amkan nauna China chak thung malakani ai da tana irecha yero mi kudum ki thamoina peloi nang mobile je puro se makuni mathumui de nei bolai duni ne Lamka harib lamduda multi utility hall ma saw habi bhutta
हारिबा तेमखाइदना थुगाइदना लोइरबा मैते का युम का थुगिता थोर फमदा मांखबा चेनखबा मैते सिनि युम दु सादन हंजन हंसी आई वफम तमाम तागदी मखोय थमोय लेबा सेपरेट एमएसएल दो अखोय मांखरे अमत ओइदे पिच ओइदे वखोन दा मखोय लाखने हाबि अखोय लौगदबनेबा अदु लंकादा अदु होल साबि गाइबनी चुचांपोदा अदु मा मफमदा मखोयना युम नौना साबिदना तेमखाइगरबा तेमखाइगरजु मांगरजु मफमदो kana kana gingono kana gilamno kana yemo khangda famda makoina phone sabi mata ma khabe te yunu sate mai bhanjul hatadi pis lakpani haina loguri akhoi pamde do akhoi chimni ju apang benate apang man bani haibam thopani ma gadi tobam thopani adu parja akhoi ni khangi laiba singdo laiba mi singdo makoina haibo wai sing ado akhoi ga thamoi da apakana ta chona thilla chakhaire इसा इशू इतु इसा इमा इसा कयागी अवब सेना खांगी बखोदा अमुक लागा लंकादा मखोगी अदुगुम अखोगी तेम खाइदन लगे मफम दुबु अखोगी मल्टी होन साबियु हरिने खुरुमजरी चिफ मिनिस्टर की वाखल कई लेबि हाय आबदो येनो दब तोबिरो पाजा अखोगी थमोगी वफम जिजु खंबि वफम जे आई थमजरी अदुगो मसीगी वफम जी नरांगी खनि वफम जी मतंगदा कोई पाजा सिंजु कोई खंबि रमगनी ताबि मजु येंबिरो अदुगा अदुगी मोसु पिबिरमु पांगदबा वखन यावदबा मसाम थोदेजिबु केबा लालम तारगदी इसाना आई सेंगदोकजगे अदुगा मसिबु करा बुक चुमबगे अबदो मयामजु बिचा तबियु मोटिबु वखन जिदा आई क्वेश्चन जगे थैंक यू ऑल